ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯅ ꯀ꯭ꯂꯥꯁ 12ꯀꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯗꯣꯛꯇꯔ B.Manihar Sharmana ꯏꯕ ꯋꯥꯔꯦꯡ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯦꯡ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ ꯗꯣꯛꯇꯔ B.Manihar Sharma ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯥꯏꯐ ꯁꯥꯏꯟꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔꯅꯤ꯫ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯠ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯋꯦꯌꯔꯅꯦꯁ ꯁꯟꯗꯣꯛꯄ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯅꯤ꯫ ꯋꯥꯔꯦꯡ ꯑꯁꯤꯗ ꯑꯏꯕꯅ ꯃꯥꯂꯦꯝꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯃꯥꯡꯁꯤꯜꯂꯛꯄꯗ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯖꯤꯕꯁꯤꯡꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯇꯅ ꯇꯨꯡ ꯀꯣꯏꯅ ꯄꯥꯜꯍꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ-ꯁꯦꯜꯍꯧꯕ ꯇꯥꯏ꯫ ꯏꯁꯤꯡ, ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯩꯍꯥꯎꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯍꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯤꯔꯝ ꯑꯁꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯑꯃꯗꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯏꯕꯅ ꯃꯣꯠ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ-ꯁꯦꯟꯕ꯫ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ꯫ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯕꯗ ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯕꯥꯛ ꯂꯩꯍꯥꯎꯅꯆꯤꯡꯕ ꯃꯍꯧꯁꯥ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯂꯝ ꯀꯌꯥ ꯇꯉꯥꯏ ꯐꯗꯅ ꯆꯪꯏ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯥꯂꯦꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯄꯒꯤ ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯤꯔꯝ ꯑꯁꯣꯝꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯀꯗꯕ ꯆꯍꯤ 700ꯀꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯀꯤ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡ ꯑꯃꯁꯨꯡ ꯐꯤꯂꯣꯁꯣꯐꯔꯁꯤꯡꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯃꯁꯥꯗ ꯏꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯏ꯫ ꯃꯊꯪ ꯑꯣꯏꯅ ꯃꯩ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝ ꯈꯪꯅꯔꯛꯈꯤ꯫ ꯃꯊꯪ ꯑꯣꯏꯅ ꯃꯩ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯅ ꯃꯥꯂꯦꯝꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯑꯁꯨꯝ ꯈꯪꯅꯔꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯀꯗꯕ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯃꯥꯂꯦꯝꯗ ꯍꯤꯡꯕꯗ ꯅꯨꯡꯁꯤꯠ, ꯃꯩ, ꯏꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯄꯣꯠꯁꯛ ꯃꯔꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯅꯨꯡꯁꯤꯠꯅ ꯂꯧꯔꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯗꯥꯡꯒꯤ ꯃꯔꯝꯗ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯀꯗꯕ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯗ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯀꯤ ꯐꯤꯂꯣꯁꯣꯐꯔ ꯑꯦꯅꯥꯛꯁꯤꯃꯤꯁꯟꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯠꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯒꯨꯝ ꯅꯨꯡꯁꯤꯠꯅ ꯃꯥꯂꯦꯝ ꯑꯄꯨꯝꯕꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯔꯤ꯫ ꯑꯇꯤꯌꯥꯒꯤ ꯃꯆꯨꯗꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯗꯤꯜꯂꯤꯗꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄ ꯏꯃꯥꯟꯅꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯣꯡꯃ ꯆꯥ ꯊꯛꯃꯤꯟꯅꯈꯤ꯫ ꯆꯥ ꯊꯛꯄ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯏꯉꯛ-ꯉꯛꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗꯤ ꯁꯪꯕꯥꯟꯅꯩ, ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯦꯡꯈ꯭ꯔꯦ꯫" ꯃꯗꯨꯗ ꯑꯩꯅ ꯀꯌꯥ ꯉꯛꯇꯅ "ꯁꯪꯕꯥꯟꯅꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ?" ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, "ꯑꯇꯤꯌꯥꯒꯤ ꯃꯆꯨ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯪꯕꯥꯟꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯗꯤꯜꯂꯤ, ꯀꯣꯜꯀꯇꯥ, ꯀꯥꯟꯄꯨꯔꯅꯆꯤꯡꯕꯒꯤ ꯑꯇꯤꯌꯥ ꯍꯧꯖꯤꯛ ꯁꯪꯕꯥꯟꯅꯗ꯭ꯔꯦ꯫ ꯎꯐꯨꯜ ꯑꯃꯗꯤ ꯄꯣꯂꯨꯇꯦꯟꯠ ꯄꯤꯛꯊꯜꯂꯕꯅꯤꯅ ꯄꯨꯋꯥꯎꯅꯔꯦ꯫ ꯅꯈꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗꯤ ꯑꯃꯣꯠ-ꯑꯀꯥꯏ ꯀꯌꯥ ꯊꯥꯡꯗꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯪꯕꯥꯟꯅꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯒ꯭ꯔꯍ ꯑꯃꯁꯨꯡ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯅꯅꯕ ꯆꯞ ꯆꯥꯕ ꯑꯣꯕꯖꯔꯚꯦꯇꯔꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯆꯨꯝꯕꯅꯤ, ꯑꯃꯣꯠ-ꯑꯀꯥꯏ ꯊꯥꯡꯗꯕ ꯑꯁꯪꯕ ꯑꯇꯤꯌꯥ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ-ꯅꯨꯡꯁꯥ, ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯐꯕ ꯂꯩꯕꯥꯛ-ꯂꯩꯍꯥꯎ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯃꯥꯂꯦꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ꯫ ꯃꯍꯧꯁꯥ ꯑꯀꯣꯏꯕ: ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜ, ꯅꯨꯃꯤꯠꯇꯒꯤ ꯐꯪꯕ ꯃꯩꯁꯥ, ꯅꯨꯡꯁꯤꯠ, ꯏꯁꯤꯡ, ꯂꯩꯕꯥꯛ-ꯂꯩꯍꯥꯎꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯀꯣꯏꯕ (ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ) ꯍꯥꯏꯅ ꯈꯪꯅꯩ꯫ ꯖꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯗ ꯂꯩꯔꯤꯕ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯂꯝ ꯑꯁꯤꯕꯨ ꯑꯀꯣꯏꯕ ꯀꯧꯏ꯫ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ, ꯂꯤꯄꯨꯟ ꯑꯁꯤ
ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯡꯅ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯅ ꯊꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯔꯜꯗ ꯀꯟꯖꯔꯕꯦꯁꯟ ꯌꯨꯅꯤꯌꯟ (IUCN)ꯒꯤ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3.1 ꯁꯨꯕꯗ ꯅꯤꯡꯊꯤꯅ ꯏꯔꯤ꯫ ꯃꯊꯪꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ, ꯅꯨꯡꯁꯥ ꯃꯉꯥꯜ, ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯃꯥꯂꯦꯝꯗ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯃꯈꯜ ꯀꯌꯥꯒꯤ ꯁꯛꯇꯤ (ꯔꯦꯗꯤꯌꯦꯟꯠ ꯏꯅꯔꯖꯤ) ꯌꯥꯎꯏ꯫ ꯑꯦꯛꯁ-ꯔꯦ ꯑꯃꯁꯨꯡ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ (UV) ꯔꯦꯗꯤ ꯖꯤꯕꯁꯤꯡꯗ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 19ꯗꯒꯤ 50 ꯐꯥꯎꯕ ꯋꯥꯡꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯗ ꯑꯣꯖꯣꯟꯒꯤ ꯂꯩꯔꯣꯜ ꯑꯃ ꯄꯥꯛꯅ ꯁꯥꯇꯤꯟꯒꯨꯝꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯁꯤꯅ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯌꯥꯎꯕ UV ꯔꯦ ꯑꯁꯤ ꯃꯥꯂꯦꯝꯁꯤꯗ ꯌꯧꯔꯛꯇꯅꯕ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯁꯨꯄꯔꯁꯣꯅꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ (ꯖꯦꯠ ꯄ꯭ꯂꯦꯟꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ) ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯑꯣꯖꯣꯟꯒꯤ ꯂꯩꯔꯣꯜ ꯑꯁꯤ ꯑꯁꯨꯝ ꯄꯥꯊꯍꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯗ UV ꯔꯦ ꯆꯥꯡ ꯍꯦꯟꯅ ꯐꯥꯎꯁꯤꯜꯂꯛꯏ꯫ ꯑꯈꯪ-ꯑꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯁꯣꯛ 1970ꯗ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯝꯕ ꯑꯣꯖꯣꯟꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ 90% ꯍꯟꯊꯔꯛꯂꯦ꯫ ꯑꯣꯖꯣꯟꯒꯤ ꯂꯩꯔꯣꯜꯒꯤ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡꯗ UV ꯔꯦ ꯐꯥꯎꯖꯤꯜꯂꯛꯄꯗꯒꯤ ꯎꯟꯁꯥꯒꯤ ꯀꯦꯟꯁꯔ, ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯀꯌꯥ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡ 30% ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯝꯕꯤꯒꯤ ꯆꯥꯊꯣꯛꯁꯨ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯏ꯫ ꯁꯨꯄꯔꯁꯣꯅꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛ-ꯂꯥꯡꯊꯛ (CFC) ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯍꯟꯊꯅ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ, ꯑꯦꯔꯣꯁꯣꯜ ꯁ꯭ꯄ꯭ꯔꯦ ꯑꯃꯗꯤ ꯁꯎꯟꯒꯤ ꯁꯤꯟꯁꯪꯗꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯏꯪ ꯁꯣꯛ 2000 ꯂꯣꯏꯕ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯕ ꯄꯨꯝꯊꯣꯛ ꯇꯣꯛꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ 35ꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯪ ꯁꯣꯛ 1948ꯗ ꯃꯣꯟꯇ꯭ꯔꯤꯌꯜꯗ ꯌꯥꯅꯆꯦ ꯑꯃ ꯁꯍꯤ ꯇꯧꯅꯈꯤ꯫ ꯃꯁꯤꯕꯨ ꯃꯣꯟꯇ꯭ꯔꯤꯌꯜ ꯄ꯭ꯔꯣꯇꯣꯀꯣꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯣꯖꯣꯟꯒꯤ ꯂꯩꯔꯣꯜ ꯀꯥꯏꯍꯜꯂꯣꯏꯗꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯀꯌꯥꯁꯨ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯄꯨꯊꯣꯛꯇꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜ ꯐꯥꯎꯖꯤꯜꯂꯛꯂꯒ ꯃꯥꯂꯦꯝꯗ ꯌꯧꯔꯛꯂꯤꯕ ꯃꯆꯨ 8 ꯌꯥꯎꯕ ꯃꯉꯥꯜ ꯑꯁꯤꯗꯤ ꯖꯤꯕꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯕꯤꯒ꯭ꯌꯥꯟꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯕꯨ ꯊꯥꯡꯒꯠꯂꯒ ꯅꯨꯡꯁꯥꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ "ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ, ꯅꯨꯃꯤꯠꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ, ꯊꯕꯤꯅ ꯋꯥꯡꯂꯤꯉꯩ ꯋꯥꯡꯍꯧꯔꯣ" ꯍꯥꯏꯅ ꯆꯣꯡꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯅꯨꯡ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯔꯦ꯫ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯥꯝꯕꯤꯁꯤꯡꯅ ꯃꯆꯤꯟꯖꯥꯛ ꯁꯨꯡꯕ ꯉꯝꯗꯕ ꯂꯣꯏꯅꯅ ꯆꯥꯎꯕ ꯉꯝꯗꯕꯅꯆꯤꯡꯕ ꯑꯁꯤ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯈꯪꯅꯔꯦ꯫ ꯕꯤꯒ꯭ꯌꯥꯟꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯤ ꯄꯨꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯩꯁꯥꯅ ꯄꯤꯕ ꯀꯥꯟꯅꯕꯗꯤ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯤꯡꯕꯗꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯛꯅ-ꯁꯣꯟꯅꯔꯝꯃꯤ꯫ "ꯅꯨꯡꯁꯥ ꯂꯩꯃ ꯊꯣꯔꯛꯂꯣ, ꯎꯔꯨꯝ ꯂꯩꯃ ꯆꯪꯈꯔꯣ, ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯁꯤꯡ ꯄꯣꯜꯂꯥꯡ ꯐꯧꯍꯧꯕ, ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ, ꯀꯣꯟꯅꯔꯕ ꯇꯤꯡ ꯇꯤꯡ, ꯀꯣꯟꯅꯔꯕ ꯇꯤꯡ ꯇꯤꯡ" ꯃꯥꯂꯦꯝꯒꯤ ꯏꯁꯤꯡ-ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯉꯥꯛꯅ ꯊꯝꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒꯤ ꯊꯧꯗꯥꯡ, ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯊꯥꯒ ꯃꯥꯂꯦꯝꯒ ꯂꯩꯅꯔꯤꯕ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯇꯨ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯔꯛꯄ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯗ ꯊꯦꯡꯅꯔꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯆꯤꯟꯖꯥꯛꯀꯤ ꯂꯤꯄꯨꯟ, ꯐꯨꯗ ꯆꯦꯟ ꯅꯩꯅꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯄꯥꯡꯒꯜꯅꯤ, ꯏꯅꯔꯖꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥꯒꯤ ꯉꯛꯂꯕ ꯑꯃꯗꯤ ꯃꯄꯥꯜ ꯅꯥꯏꯗꯕ ꯀꯥꯟꯅꯕ ꯃꯇꯤꯛ-ꯃꯒꯨꯟ ꯀꯌꯥ ꯂꯩꯕꯗꯒꯤ ꯙꯔꯃ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ, ꯂꯣꯏꯅꯅ ꯏꯔꯥꯠ-ꯊꯧꯅꯤ ꯀꯌా ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯁ꯭ꯋꯔ ꯍꯣꯟꯕꯗ ꯆꯪꯂꯤꯕ
ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯒ꯭ꯌꯥꯁꯀꯤ ꯆꯥꯡ ꯑꯁꯤ ꯆꯥꯎꯅ ꯍꯣꯡꯂꯛꯂꯦ꯫ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝꯗꯤ ꯀꯜ ꯀꯔꯈꯥꯅꯥꯗꯒꯤ ꯆꯨꯝꯊꯣꯛꯇꯕ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯍꯦꯟꯕ ꯆꯥꯡꯗ ꯊꯥꯗꯣꯔꯛꯄꯅꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯗ ꯎꯃꯪ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯛꯄ ꯂꯣꯏꯅꯅ ꯃꯩ ꯊꯥꯗꯣꯛꯄꯅ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯠꯇ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯃꯔꯣꯝꯗ ꯎꯃꯪ ꯋꯥꯃꯪ ꯀꯥ ꯍꯦꯟꯅ ꯀꯣꯛꯊꯣꯛꯄꯗꯒꯤ ꯎꯅꯥ ꯋꯥꯅꯥꯅ ꯅꯨꯡꯁꯤꯠꯇ ꯊꯥꯗꯣꯔꯛꯄ ꯑꯣꯛꯁꯤꯖꯦꯟ ꯒ꯭ꯌꯥꯁꯀꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯟꯊꯔꯛꯏ꯫ ꯚꯥꯔꯠ ꯑꯃꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯗꯣꯛꯂꯒ ꯄꯥꯝꯂꯧ ꯎꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯎꯃꯪꯒꯤ ꯄꯣꯠꯊꯣꯛ ꯍꯟꯊꯔꯛꯄ, ꯎꯃꯪꯒꯤ ꯂꯝ ꯀꯌꯥ ꯂꯩꯀꯪꯂꯥ ꯑꯣꯟꯁꯤꯜꯂꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯁꯦꯡꯂꯛꯇꯕꯗꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯕꯤꯅꯤ ꯍꯥꯏꯅꯕ ꯑꯃꯥꯖꯣꯟ ꯕꯦꯁꯤꯟꯒꯤ ꯎꯃꯪ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯍꯦꯟꯅ ꯀꯣꯛꯁꯤꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎꯃꯪ ꯋꯥꯃꯪꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯄꯨꯝꯕ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯏꯈꯠꯂꯤꯕ ꯒ꯭ꯔꯤꯟ ꯕꯦꯜꯠ ꯑꯃꯁꯨꯡ ꯒ꯭ꯔꯤꯟ ꯄꯥꯔꯇꯤꯒꯤ ꯏꯍꯧꯗ ꯌꯥꯎꯁꯤꯟꯗꯨꯅ ꯎ ꯊꯥꯖꯤꯟꯕ ꯂꯣꯏꯅꯅ ꯎꯃꯪ ꯁꯦꯝꯒꯠꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯎꯃꯪ ꯂꯥꯏꯒꯤ ꯎꯌꯣꯛ ꯑꯣꯏꯅ ꯊꯝꯗꯨꯅ ꯎ ꯌꯥꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯝꯃꯤ꯫ ꯎꯃꯪ ꯀꯌꯥ ꯅꯤꯡꯊꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯎ ꯋꯥꯕꯨ ꯂꯥꯏ ꯅꯤꯅꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯟꯕꯗ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯍꯤꯖꯟ ꯍꯤꯔꯥꯎ ꯑꯃꯗꯤ ꯑꯇꯩ ꯄꯨꯌꯥ ꯄꯨꯔꯥꯟ ꯀꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯤ꯫ ꯎꯃꯪ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯛꯄꯅ ꯃꯥꯂꯦꯝꯒꯤ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯍꯜꯂꯛꯏ꯫ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯍꯤ 10ꯗꯤ ꯏꯪ ꯁꯣꯛ 1840ꯗꯒꯤ ꯏꯪ ꯁꯣꯛ 1860 ꯐꯥꯎꯕꯁꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯁꯥ ꯉꯥ ꯀꯥꯡꯂꯨꯞ ꯁ꯭ꯄꯦꯁꯤꯁ 190 ꯔꯣꯝꯗꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃꯨꯠꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯅꯔꯤ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯄꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇ ꯄꯤꯕ ꯆꯩꯊꯦꯡꯅ ꯂꯝꯗꯝ ꯑꯃꯒꯤ ꯄꯥꯝꯕꯤ ꯁꯥ ꯉꯥꯒꯤ ꯐꯤꯕꯝ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯗ ꯁꯣꯛꯍꯜꯂꯛꯄ ꯑꯁꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡ, ꯂꯝꯄꯥꯛ, ꯀꯩꯊꯦꯜꯅꯆꯤꯡꯕꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯍꯟꯗꯕ ꯑꯃꯣꯠ ꯑꯀꯥꯏ ꯅꯥꯄꯤꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯕ, ꯃꯩ ꯊꯥꯗꯣꯛꯄ ꯌꯥꯕ ꯄꯣꯠ ꯈꯟꯗꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯄꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯍꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠꯅ ꯊꯣꯛꯍꯟꯕ ꯂꯥꯏꯅꯥ ꯀꯌꯥ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ, ꯆꯦꯔꯪ, ꯆꯦꯈꯥꯎ ꯑꯁꯤ ꯆꯥꯏꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯆꯦꯔꯪꯁꯤꯡ ꯑꯁꯤ ꯃꯑꯣꯡ ꯇꯥꯅ ꯀꯛꯂꯒ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯆꯩ, ꯇꯦꯕꯜ ꯐꯤꯗꯥ, ꯑꯉꯥꯡꯒꯤ ꯈꯣꯡꯎꯞ, ꯊꯣꯡꯒꯤ ꯄꯔꯗꯥ, ꯂꯩ, ꯆꯥꯛꯆꯥ ꯐꯤꯗꯥ ꯑꯁꯤꯅꯆꯤꯡꯕ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯄ꯭ꯂꯥꯁꯇꯤꯛ, ꯄꯣꯂꯤꯊꯤꯟ, ꯆꯦꯔꯪ, ꯇꯌꯥꯔ, ꯇ꯭ꯌꯨꯕꯅꯆꯤꯡꯕ ꯃꯩ ꯊꯥꯕ, ꯃꯩ ꯇꯤꯛꯄ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯃꯩ ꯊꯥꯕꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯗ ꯍꯨ ꯆꯦꯟꯕ ꯀꯦꯟꯁꯔ ꯊꯣꯛꯍꯟꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯌꯥꯎꯏ꯫ ꯀꯩꯊꯦꯜꯗ, ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ, ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯂꯒ ꯄꯪꯊꯝ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯜꯂꯒ ꯆꯦꯔꯪ ꯌꯥꯎꯍꯟꯗꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯇꯦꯝ ꯃꯥꯟꯅꯍꯜꯂꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯁꯤꯖꯤꯟꯗꯨꯅ ꯌꯨꯝ ꯀꯩ, ꯀꯩꯊꯦꯜ ꯁꯪꯅꯆꯤꯡꯕ ꯁꯥꯕꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯊꯦꯟ ꯒ꯭ꯌꯥꯁ, ꯀꯥꯔꯕꯣꯟ ꯃꯣꯅꯣꯛꯁꯥꯏꯗ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯊꯣꯔꯛꯇꯨꯅ ꯃꯤ ꯀꯌꯥ ꯁꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯝ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯨꯕꯗ ꯃꯤ ꯀꯌꯥ ꯈꯨꯗꯛꯇ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯐꯠꯇ ꯍꯥꯎꯊꯤ ꯑꯁꯤ ꯄꯩꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯗꯒꯤ ꯊꯣꯔꯛꯄ ꯎꯠ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯍꯥꯔ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯏ꯫ ꯀꯨꯞꯈ꯭ꯔꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯃꯗꯤ ꯃꯩ ꯊꯥꯕꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯋꯔ ꯍꯣꯟꯖꯤꯟꯕꯗ ꯆꯪꯈꯤꯗꯅꯕ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯨꯡꯁꯤꯠ ꯁꯦꯡꯍꯟꯗꯕꯇ ꯅꯠꯇꯅ ꯁ꯭ꯋꯔ ꯍꯣꯟꯕꯒꯤ ꯂꯥꯏꯅꯥ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯣꯟꯀꯥꯏꯇꯤꯁ, ꯐꯦꯔꯤꯟꯖꯥꯏꯇꯤꯁ, ꯂꯪꯁꯀꯤ ꯀꯦꯟꯁꯔ ꯊꯣꯛꯍꯜꯂꯤ꯫
Injin paanba garisingdagi thadorakpa maikuda hu chelaba gas kaya yawi aduna silencer pipe da catalytic converter haptuna hakchang sukningai oiba gas adu sengdokadabani. Sing amadi ugi karbargidamak uwa ka hena yanthokpa sa tanbagidamak umang mai thadokpa pamlau unabagi mai thadokduna umang kokthokpa asina chingba thawong kaya asina Aikoida thokhanba amang ata pumnamak mibum tingna khanghanaba hotnaba yamna tangai phade. Haksakda swar honbagi laina thokhanbada natana umang mai thadokpana khawpombagi laina goiter amadi nitrogen, calcium, magnesium, phosphorus watpadagi laina nutrient deficiency kaya thokhalli. Umang mai thaba toktoklaga atopa makhalgi lau pathap Chigi lamda sizinanaba hotnagadabani.